Turel ayamba warning level gi mathak chele bi painingai oire no manini khagnong chubada tampa ki mafam singda ichaw mayok na re handak no manini khagnong leptuna chubana maram oirega turel ayamba warning level gi mathak chele haina water resource department gi main flood control room dagi thadorakpa report amana hairi ngasi ngarang nong leptuna chuba sina maram oirega imphal ki manung chanba lamla esigi yangang pokpi samti khongba sabung ko khunau saijang nongada chana lamlai na chingwa mafam singda ichaw mayok na re Thobal district oina wangjing turel pathorak tuna SK laikai lamding wangjing wangkhai na chingba tungan mafam singda ising changsilak tuna yum amadi lau kaya thumjin kre water resource department gi maikai dagi thadorak pa cherol aduna hai ngasi numai dawairam pung taruk fawba laukiba report ki matungina imphal turel iril turel nambol turel Thobal turel warning level gi mathakta hendong na chele imphal turel gi oina minu thong amadi lilongda water level on ki ngasi turel sing pung taruk fawbada water level on ki bagi matung ina lilong da on ki ba imphal turel gi imai gi chang numidang pung taruk fawbagi oina meter 781.400 ni adobo minute hongi oina di numidang pung taruk fawbagi oina water level on ki de nungtil pung ani fawbada laiki ba water level di meter 785.450 ni iril turel gi oina iril bung thong da on ki ba water level meter 787.325 ni nambol turel gi oina Ham thong the on kiba water level da meter 782.350 nambol turel gi nambol thong the on kiba water level na meter 773.800 ni Thobal turel gi Thobal thong the on kiba water level na meter 780.100 ni Hauzik fawi oina Manipur turel gi ithai veres the on kiba water level gi report nungthil pung taruk fawi oina meter 769.140 aduga turel asigi warning level na meter 769.280 ni turel asigi ima asi yenglurabadi pung khara nong chubada warning level gi thakta wangkhatlagani amarom the Imphal East district ki lamlai asigi tungan ba mafam sing da ising thumjilakhiba si chayol amarom sida chai ngasi chawkhiba asiga anirak sukre thokli be chaw sina maram oiraga nga farm tawba pukri poultry farm kaya yauna ama ta thokle chawrang yum chamanga rom ising na thumjin kriba mafam sing dagi SDRF Red Cross amadi local volunteer sing yauna rescue operation chathakiba galoina na safagadaba mafam sing da miyam thangdokre oiragli ba fibam asigi matang da district asigi deputy commissioner masa laktuna lamlai asigi MLA ga loina na yingsinki matam kharagi hangdoli ba relief camp sing da mathau taba machak mathum sing su yenthokpal hokre makha thana nong asina dumak churakpa targadi maikai asomgi oiriba ichawgi fibam khudong thiningai oiri ichawna sokalaba mioi amana hai mafam asida hek leirakpadagi asiguma ichaw amukta fawba thengnadri leingakna lambi pakthokpagi eviction chathabagi awaba ama mayok neng cherak asida ichaw asina amuka hena awaba ama piri leingak ki mari leina basing na yengsin biu ichawna soklaba kaya bukan bagi akan mathabak chathariba SDRF ki ngasigi rescue commander El Amarjina hai ichawna thokpa yadana lehoriba mayam rescue tawna na bahotna bada aduki mate khudong chadaba kaya mayok na ki chawrak na mioi ni fugi mathakta chafakadaba mafam singda thangdorakre makhatha na rescue gi thabak chathari Modi laklambagi haraubadi laredana viral na sengdoknabagi fibam da lakle Manipur da ngarang laklamba India ki Prime Minister ki khongchat asida Manipur gi Irang gi matangda wafam amata thamlamdaba si miyam gi apambagi onataina bani khongchat asida afaba puraktuna khongul tahal lambagi mahutta mahak chatkibaga Tyrel pungfai khiktoklaga sengdoknabagi fibam oirakli balaibak thibani haina Republican Party of India RPI Athawale Manipur Youth Wing gi President Sital oinam na phongdorakli khongchat asiga mari leinana kaisampata laiba party asiga office ta ngasi pangthokiba pawgi mifamda Sital oinam na makhata na hai RPI Athawale party asida opposition natraga ruling haiba wakhalon leitana afaba tawba khudingmak thagatuna amasung mateng pangduna lakpani ngarang gi Prime Minister gi khongchat adusu Manipur gi irang asigi waruisin oibe yaba state asigi afaba kaya laukthoklamgadra haibagi thajaba amaga loinana harawu phongdok kadabagi ngaiduna leibani adubu madugi ona taina bada chahi ani makhai hena thoklakliba Irang asigi matangda wahai amata palamdana chatkhiba sina mahaki khongchat asi miyamgi apambagi ona taina ba oire Prime Minister Narendra Modi na Manipur bu panduna hiram kayada thagatlamki madugi damaktadi mahak puthagali adumakpu Irang asigi matangda wahai amata palamdaba adudi laibak thibani mangna hai Manipura hojik oiriba miyam na pamliba sing asi chawkhatharangi thabakni haiduna lambi thong fura dalan kaya sangabadu nate India gi constitution na piba right ama oiriba free movement fawba fangdana leiriba Manipur gi miyam da lambi semle hairaga haraugdaba nate lambi da gari accident ama thokpada accident aduda sokliba midu hana layengge haiba wakhalon khandana gari adu hana semgani hairabadi madu aranba khongthang oigani amaromda Manipur bu ani thokpagi matau gumna leiba asigi Prime Minister laklaga mafam ani thokna miyamgi mifam pangthokpa asigi gari wahan thok leibage state asida miyamgi mihut oina leiriba MLA sing ama toina saruk yahanbagi mahuta
tongan tungana thoram pangthokkhibana kari maramgino hanadagi nakal anigi marakta changthok changchin yadana leirakpa si mahangna lakningai nakal ani makilu chingbasing amata oina punsinuna changthok changsin yahalamdabagi maram karigino leiba amagi prime minister ama laklammi hairaga mahakna laklambagi mayek larba khudam kaya thamlambagi mahutta mahak hankibaga lamdam asigi miyamna tairen khiktoktuna sengdok chamthokpagi thabak tawnaba siliba karigino haiki nakal amaramda PM gi ngarang gi khongchata Kuki gi lariba MLA tarana to khaiba administration PU haiduna memorandum pisinkhibagi mami uba fangi aduga tampaki lariba MLA singi oinadi miyam gi awaba singkoknaba wafam amata thamba ngamhaudabra PM lakpa ongnaba mi yamhannaba wakhal thadaringai Manipur miyam gi apamba khara tawnaba wakhal thoaudabra amasumna miyam gi mihutni haiduna lariba sing asina tawrakliba thabak thoram sing asida miyamna pena drabanina lamdam asigi lariba youth sing amato oina punsinduna lamdam asi kalhaubagi matam adu lakle haina mangna makha thaki Churachandpur PS ta thomjilakpada fajiluba ani Thadokhre Prime Minister ha sigi taraga humdoida Churachandpur da laktringai gi mangoina na mahagi khongchat ki damak sem sakiba leitingi potlam sing thuga ye khaiduna mai thabada chenabani haiba naha ani Churachandpur police na phajinduna thamlakpagi mayokta ngasi masing yamlaba naha singna police station asida thomjinduna irang horakre ngasi nungtil pung ama makhairom tarakpada masing yamlaba naha sing aduna makhoi ani thadorakna bakhongjang changsilakpaga loinana Churachandpur town gi dukan sing thonglon ki yamlaba naha singna thomjilakpadagi Churachandpur police na naha ani adu ngasi numidang waram Thadokhre hairi masing yamlaba naha singna phajinduna thamlakpa naha ani adu condition amata yaudana thadokadabani haibagi akanba khongjang changsindu police station tamna thomjilakpada police amadi security gi maikaidagi makhoi gi mayokta akanba thabak amata laukhatkide Pakistan gi Punjab ta Echaoda Meeoi sokre chamaga ama sikre Pakistan gi Punjab ising Echaoda Meeoi mayum thadok handuna laiba adugi puwari da khwaidagi masing yamna mayum thadok pa oikre amasung relief operation sing kankhatkibaga Meeoi chamaga ama sikre kha thangba Punjab ki mafam sing da ising sing hanthaba haukraba sumang ta hanbagi chang adudi adumak yamli Meeoi rom makhoi gi mayum thadok tuna chelhankre amasung yamdrabada Meeoi chamaga ama sikre haina didon gi pauna haikre Provincial Disaster Management Authority PDF na hojik chathariba miyam thangdokpa amasung relief ki khongjang adu matam phawbada ningsingbada khwaidagi chawbasingi manungdagi amani haikre ichaw marakta laikhraba imung manung sing kannaba hi 1500 hena sijinakre amasung janab sutless amasung ravi chural singi paring da laiba khungang singdagi Meeoi 10,238 lokthoklakre Chhattisgarh da fi thongdaba party pangthoknaba tharang tawrambagi damak Meeoi taruk fare Chhattisgarh gi konung Raipur da high profile thoram ama oina naha oriba nupa amadi nupi kayada nude party gi invite tawduna naha oriba nupi nupa sing high profile party asida fi thongdana saruk yahanna ba tharang tawramba party ama Chhattisgarh police na khanglakpadagi party du pangthohan khidabaga loinana masiga mari leinana Meeoi taruk fare haidi Farba Meeoi sing adugi manungda thoram asi pangthokna ba honaramba hyper club amadi SS farm gi Meeoi sing amadi naha kaya yauri party adu private farmhouse amada pangthokna ba thorang torambani thaudo sigi matangda organizer sing adugi mathakta FIR file tawkhre haidi paw adu stranger party haina mingthonduna drug yu amadi atopa potlam kaya ga loinana tabada hangoi tukot chaba thabak thawong kaya chathaduna tha sigi ta kunga ma thoida pangthokna ba thorang torambani party sigi matangda Chhattisgarh da Miyamna akanba mawong yaningda phongdorakhibaga loinana thawong asi Europe amadi US ki tongan ba mafamda get together culture pangthoktuna asiguma thabak thawong kaya chatharaga sel tanbagi chatnabi haudokna bahonna khiba thawong oigani haina Chhattisgarh gi miyamna phongdokhi botlai chubadagi sanlai su chure bimol Thawbal da laiba club sing amadi maira pai bilup sing apunba body ama oiriba Thawbal apunba luf tal gi taraga ningthoi suba mapo kumon thoram ngasi Thawbal chauba kaithel makha multipurpose community hall da pangthokre Thoram si da Inner Manipur Parliamentary Constituency gi MP Dr. Angomcha Bimola Koijamna thoiba mithung Thawbal AC gi MLA su oiriba hanagi Chief Minister Okram Ibobina thoram adu Khangabu AC gi MLA O Surja Kumar Target Advisor Konsa Michael Khangabok AC gi ex MLA Okram Ongbi Landoni amadi MP Angomcha Bimola Koijam gi loina bi thongnawjam Oliviana akhanaba mithung sing oina saruk yakhi Thauramgi saruk ama oina talgi thongmi sing advisor sing amasung thau puramba singda chumba khudol pi du nekai khumna butki athoiba mithungi warol pi raduna Dr. Angomcha Bimola Koijamna haikhibada ikhoigi state asi botlai chuba nataba senlai chubagi laina amana nare selbu pi rabadi nongmai kapsiluro kapsille mi haluro hatle awonba iramdam ama puraksi hairabadi masigi laina asidagi ngakthokpa changi Miyamna laina asi muthatna bahona biu Manipur gi hojik oiriba core issue di India laibak sida Manipur gi fida si karino state ama haibasi karino
Delhi ga Imphal ga lainariba mari asina karino haiba mamut tana khangba aduni Indian Constitution na state asida piriba power and location state ama oina kari ngami haibaduni haiki PM lakpagi aki amau thugairuba mioi Thadokhre Kuki sing irang hokre journalist harassment pirakpagi Churachandpur district journalist union condemn thoroughly Taibasi Prime Minister Narendra Modi ngarang Manipur da lakhiba adugi mangoina na Churachandpur district ta aki amau sengbat sagat khiba kaya thugai khaibada chenamba mioi ani fajin khibagi ngasi Churachandpur da masing yamlaba Kuki naha singna lambi da thoraktuna irang hokre tha sigi taraga ma thoida Churachandpur police station gi manung chanba Pison mun khol da semgat sagat khiba ke amau ge khai thugai ba fajin khiba mioi ani adudi Aibulon dagi Jambialal kunga taret apokpa Chinjakhum amasung Benuam New Lamka haina mingthon ba khulasi dagi Songkhalian Naishiel kunga mari apokpa Pungkho son kawi hairi pausina hai fajin khaba mioi ani asi Thadokhre kadabani haina ngasi numi ungba matung pung ama makhairom tarakpa duai dagi masing amlaba Kuki na singna Churachandpur police station tamna thomjin ba horaki masigi matung tarakpa da masing amlaba miyam adu security personnel singna tankhai ki loina na police ke official sing amadi police station da thomjilakhiba miyam gi maraktagi mute khara khangatuna nakal ani magwari sanaki kona thangda nungthil pung ahumga makhai rom tarakpa aduai da masing amlaba Kuki na sing aduna amuk hanna police station tamna thomjilaki security personnel singi mai kai dagi masing amlaba miyam adu control tawnaba honaki adu moinama mof adu control tawbada awaba oiki Kuki khongjang loi sing aduna police station gi gate fakai duna thudekpa khariba barricade sing inthok duna Sanaba amadi Rapid Action Force RAF ki maikai da nung thomjinbagi video kaya su social media da viral oiraki masigi su mathakta khongjang loi sing aduna security personnel sing da onsin duna leiba asigi national anthem oiriba janagana mana saksin ki loinana leiriba security personnel sing aduna khongjang loi sing adubu tan khaiba ngamdabagi video su social media da chaithoraki security force ki maikai dagi khongjang loi sing adubu laksina ba honabada nongmai round Kaya sukap ki hairi thaudo sigi matang da hujik fawbagi oina aso apan thokpagi paudi phangdri amarom da local Delhi newspaper Lamka Times ke editor oriba Thangjilian Langel bu ngasi Assam Rifles amadi CRPF ki personnel sing na harassment pirakpa amadi aki khang nanghalakpagi thawong Churachandpur District Journalist Union CDJU na kan bamong na yaning da phongdorakli Union asina Thadokhre cherol amagi matung ina Churachandpur da naha sing na horakhiba iranga mari lainana naha khara police na fajin khibagi mayokta Churachandpur District ki police station ge akoibada youth sing na sathaba protest sing coverage tawringai da CRPF amadi Assam Rifles ki personnel sing na coverage tawriba photo amadi video sing kakthatlu haiduna aki akhang pirakhiba yamna laibak thibani masana journalist ni haiduna saktak se puthok tuna taklabasu Kangkap Center amadi thang jam rota duty thaduna leiriba CRPF amadi security force singna aki khangi thabak chatharaki hairi security personnel singna ulakliba thawong sing press ki freedom da singna bani loinana public ki protest coverage tawba yabagi journalist ama oibagi thaudang namthana bohana bani maram aduna thaudo asida chenariba personnel sing mari lenaba singna thigatuna thuba matamda action lawgadabani haina cherol asina makha tari pa apunba kholawge update tagi lakhacharake JR gi kedar ani CNA ga kapna bada sire ngarang nungdang KNO gi leader Calvin gi mayo mai thagre separate administration demand cell gamantik na re hairibadu aranmani KJC Prime Minister Narendra Modi na ngarang Churachandpur da lakhibadu da Kukizo Council gi luching basing na cell lawraga separate administration union territory gi demand compromise tawkhre haina social media da thagaliba wafam adu yumfam yaude haina council asigi chairman amasung general secretary na thadorokpa joint statement amana hairi cherol aduna makhata na hairibana Prime Minister na Manipur da lakpagi presentation hall saba fam invitation amasung lambigi decoration sing adu government gi authority PMO governor amasung Churachandpur DC na manage tawbani Kukizo council ki kangbu sing atopa dignitary sing gumna special guest oina invite tawba khaktani Thoramasiga mari lainana Kukizo council ke maikai degidi legislature laiba union territory gi mawongda separate administration demand pinaba Prime Minister da memorandum pisinduna taksin khibani separate administration gi demand asigi damakta ikoi gi miyam kaidongai dasu namthak tawba tawroi haina sengdorakli